ड्रग सिजनब कुंथ्रा माथोय फागतख्रे कंगलै पानाना कोसेंको कंगलै पाक अमदि लिलोंग लाइरेन टूबी यूथ क्लब की मतेंग लोइनना लोंग उसोय पिकपुदा ड्राइव चथबदा मयाय काब चिंजाक सिजनबा मियोय कुंथ्रा माथोय फागत पंगमले हाइदि लोप असिगी मयाय लोइसंगी ड्राइविंग कमिटी की डिप्यूटी सेक्रेटरी टीएस प्रेमलता लाइमना थादरको सेरोलमना हाइ लोप असिना फागत की मयाय काब चिंजाक सिजनबा मियोय सिंग अदुगी मनुंगदा मियोय मंगा अमदि मसागी मयुम लैरमदब थेंगनखे फागलबा मियोय सिंग अदु मसा मसागी खुदोंग चागदब येंगलगा तोंगा तोंगानबा रिहेबिलिटेशन सेंटर सिंगदा मियोय सिंग अदु सिनाखरगने लोप असिना मयाय काब चिंजाक की मायकता चंगसिलप खोंजंग खुदिमक्ता मियामना सौगत पियो हाइदे ngarang yamna nuaitaba thodok amada thanga ithingda car ama lambidagi onthabada khutakta miyoy ama laikhanaba ngamdana laikidre haide laikidraba nupa dugi maming Thomas Moirang them kawi haide me 3 gi mamangda popi yamna satkibada bidep ama laikidaba du Kuki na hatpane haina social media da viral oiragle kadai phawba sumba pawnu khangnaba official ba pawngamina se thongjawrok thong sangadringai da retaining wall ningkhai kre haina photo thaganaragle miyoy ama thauri yanduna siramle ngarang ayuk pung 8 rom taba matamda Bishnupur district ki manung Sanba Ward number 6 da leba imung amage gari geres oina sizinaba mafam amada miyoy ama thauri yanduna siramle haide pawosina hai thauri yanduna siramle ba miyoy adu nasau mayai lekai dagi pukrambam bonhe allies Ranjan Singh sahi nifugataruk apokpagi ming P Shobha Chandra Singh kawe mahana thauri yanduna siramle ba mafam aduna Kuman Ward number 6 da leba wahengbam sana hangbi debi mapuroba wai samu Singh kawe nupi amagi dane asiba haksang manak nakpada leba miyoy singna thengnarakpadagi police ta paw piraba matung police na lokthakre kari maram kidamak mafam adu siram libano haibagi maram haujuk phawbugi oina khangba ngamdre ngarang kangpokpi ki kangui area da Kuki nupi singna CRPF thatnaba Kuki village volunteer singna Kuki nupi singbo gari da honduna purakre hari Jiribam da hospital ka mari leinana total shutdown hokre district hospital monitoring committee na Jiribam hospital asigi matik saba CMO DMS yauna Dr Singh thambina ba sangsilakpa khongjang singda Manipur government amade mari leinaba singna positive response amata piraktabadage ngasi ahing nongyai Jiribamda pung kun mari ki total shutdown chathakre Myanmar gi miyoy sani homfu nauna Manipur sangjapam lawduna leire haina report tawrakle Myanmar da thogleba civil war asina maram oiduna Manipur gi yom thangnana leiriba Myanmar da gi miyoy sani homfu Manipur gi ngaukhai lansilaktuna mathwai hingnana ba sangjapam lawduna leire haina defense source na thadrokpa report amada yumpham oiduna di hinduna report tawrakle report asigi matungina haukiba January 19 tagi ngasi phawbada Myanmar gi miyoy sani homfu Manipur gi ngaukhai lansilaktuna sangjapam lawduna leiri haidi report sina makatana hai chaliba sahi asegi haukiba January 9 dagi hauduna Myanmar junta army na sathakiba air strike na maram oiduna Manipur ga lona ba Myanmar gi ngaukhai da leiriba Myanmar national sing Manipur tangka ke thona sangsilakhe adubu Myanmar da hingsa gi oiba thodo watok sing hantarakpadagi Manipur da sangjapam lawduna leirakhiba Myanmar refugees chamaromuk hana Myanmar da tekta kaidana halan khre haina ti hinduna report tawrakle Kuki organization for human rights task na audio clip amaga mari leinana Chief Minister Nongthomam Biren Bumara siriduna Supreme Court ta thangalakhiba case ase Supreme Court of India da hearing sathakre ngarang sathakiba hearing adu da Chief Justice of India Sanjeev Khanna amade Justice Sanjoy Kumar gi bench amana hairiba audio clip adu gi Central Forensic Science Laboratory CFSL gi report ning thina seal tawduna Supreme Court ta lankalakna ba khangan khre haire kangpokpi da Kuki gi lan sangnaba naha sing training tawba hawkre haina social media sing da photo amadi information sing thaganaragle mathangde iduning thawdagi maroiba wafam khara share tawrakle madude nonini mamangda Maitai rebel group na Indo-Myanmar border da Kachin train KNA-B kuntragani pan hat khraba amade NSA na KNA-B taret hat khraba matung Kachin state tagi KNA-B samrom tamu taijang da leiba junta amade Maitai gi kem thugaina ba sangsilakpa haure hari Susanpur amade kangpokpi site tagi hana Kachin state training chaluba amade satriba makhoi sanipan samapan romsu Myanmar cross tawraga Maitai amade junta da attack tawna na balaide Susanpur site Kuki terrorist kaya hwgre Indian Army CRPF na ngakhore chatkriba team masida India gi sophisticated weapon amade Russian na saba anti-aircraft gun phawba yaure makhoi gi target ase tenjang amade tamu manungda leiba Maitai rebel group loisinba haiba asine makhoi gi reading da Maitai rebel group sani muktang lei haina panare logistic line makhoina thatlabani khalle makhada uliba map ase KNA-B singna tamu manungda tawgadaba attack plan dune India government gi plan so aduni sab manai Myanmar manungda leiba Maitai rebel group sing ase loisinba loirba matungda amuk Manipur manungda leiba Maitai rebel group loisinbane Kuki singna hairiba wafam adu India gi rogi operational plan sing aduni Myanmar irang manungda junta amade Indian relation phataba maramna joint military operation tawba yadrai maramaduna pro democracy sokotpagi mamingda Kuki sing ase training tawbiduna Maitai rebel group singi
mathakta lan tahanaba plan ne training amadi maintenance kharsa lupa crore India government na Kuki leader sing asida matam chana pe paisa sang na India government na Kuki sing asi training tawbiba maintenance kharsa pibiba amadi separate administration pibi doini haibagi thajaba piba maramna Kuki sing asi maite rebel group ka back channel discussion tawba pak yaroi back channel discussion state government amadi government of India na tawgadabane karigomba Myanmar manung da leiriba maite rebel group sing da casualty hek yam khalakpada Manipur manung da hanadagi hena sathiba violence firing thokane US na PDF energy amadi atai EAO sing da paisa thadaba lep khrabani na PDF thau yaudrba gari engine oiba hawrabane thau yaudragadi gari senba yade sin state ki US da leiba Christian leader sing na Donald Trump da makhata na mateng pangbina ba haijaba ta khidrabane maramaduna military junta ki target su matang charinge da tha ahum da PDF loisin bane Myanmar manung da leiba naga amadi maite rebel group sing da karigumba phibam lusilapu taragade China ki private security Myanmar manung da sauna operate tawre punna satmina khigane India government da hena matha sagani haina iduning thongna wafam kya thamlagle